yu thakpagi Heinabi Thadokke Khallabadi Chang Khara Hanthabagi Mahutta Khangtok Tokkadabani article ase huyalan pau segi loksing pukai gi kalamdagi lokhotchabane kanagumba yuda laisuraba miyoi amana Heinabi asi thadoknaba honabada nongmagi Chang Khara hantharaga thakpa budi khudakta Khangtok tokpana mai pakpagi Chang wangi haiba study amadagi khangle Sweden gi University of Gothenburg ta associate professor oina leiba Christina Berglandana luchinglaga sathagi study gi report na haike yu thakpagi Heinabi Thadokke hairabadi nongmagi Chang Khara hanthabagi mahut khudakta Khangtok tokkadabani yu thakpagi mawong matau mi amaga atopa amaga manade kanagumba kharana akangnaba changda control tawraga thae amaromda atopa miyoi kharana control ngamdaba mawongda thakpa haukrabade pangthakta thaksil hiramasigi matangda Washington State University gi Neuroscience Department Assistant Professor oiba David Rosina lusingduna sapsaba maram khangdokna study satharamme Neuroscience Journal da fonglaki study gi report researcher sing na haike yuna brain ge circuit natraga neuron sing namthaba maramna anxiety ki chang hanthahalle alcohol na tholakpa motor impairing effect sensitive oiba miyoi sing de yu ka hena thakte amarom da sensitive oidaba miyoi sing de yu ka hena thakjille study gi report asida yumpham oiraga ka hena yu thakningdanabagi anauba layang makhalama puthokpa ngamlaba yai haina assistant professor David Rosina phongdokhe amaromda atopa study amagi report na haike madude kanagumba miyoi amana yu ka hena thakpa natraga thakta baibase mi aduna lairuriba mafam amasung mahakna loidariba miyoi singi makha polle Britain da laiba Cardio University gi professor Simon Murana haike loinariba marup mapang natraga akoibada lairiba miyoi singna henjinba mawongda yu thakpa urabade auba mi adusu yu thakpa oiraga de henjinna thakningbagi wakhal lae study adugi saruk ama oina researcher singna changchatta masagi chahi 18 suraba miyoi lising amaga chanipan humpugani thoige Brit alcohol concentration BSC onduna yanglamme BSC haibasi yu thakpa miyoi amage ningsa sorda alcohol gi chang kaya yamna yaubagi haibadu yengbagi thawong bune mataw asumna tongan ba mafamdagi miyoi lising amaga chanipan hompugani thoigi BSC onduna yengbada Brit millimeter chamada alcohol microgram kuntraga manga hena yawramba thengnarabasu miyoi singadu masa na de yu ka hena thai haina lawjade akoibada minna uba mafamda yu ka hena thakpa miyoi kaya laiba maramna hairiba miyoi singadu masana yu yamna thai haina lawjadabane study gi report asi British Medical Council gi Journal Public Health phonglakhe amaromda British Journal of Sports Medicine na phonglakhi study gi report amana haikre madude chang naina khongna chatpa natraga cycle thobugumba hakchang leng otpagi thabak tawba miyoi singde yu thaklabasu ka henna hakchang sokte Australia gi University of Sydney da associate professor oiba Emmanuel Stematakisna lusingduna sathagi study gi report na haike yu thaklabasu ayamba matamda hakchang leng otpagi thabak tawrabade cancer natraga atai atopa maramna sihanba yabagi risk nemna lai hakchang leng otpagi thawongna hiram kayada kanaba pibagi khudam phanglei ayamba matamda phamjinduna leidabade yu ka hena thaktrabasu cancer natraga atopa maram amana sihanba yabagi risk wangna lai haire British Journal of Sports Medicine da phonglakhiba report aduna haike yariba makai yu thakpagi Heinabi Thadokkadabani adum oinamak tangai fadana marakta thakpa tarabasu hakchang sajel tawrabade yuna sogan bagi chang hanthai amaromda Chess Journal da phonglakhiba study amagi report na haiki madude yu ka hena thakpana lungs da yauba nitric oxide ke chang hanthan ba maramna ningsa sorhon bada khudong chada ba mayok na halle United States ta leiba Loyola University Chicago Stress School of Medicine ge assistant professor Majid Apsar na haike alcohol na lungs da yauba nitric oxide ke khal ka helle maduna maram oiraga chaningta na ningsa sorhon bang amande nitric oxide haibasi hakchang na ningsa sorhon bada puthorokpa manam chendaba gas amane US ki Center for Disease Control and Prevention na National Health and Examination Survey NHA NES ke saruk ama oina kumza 2007 dage kumza 2012 phauba miyoi lising taraga ni thoi supna yangkhai mapan da chathagi study amada ka hena yu thakpana ningsa sorhon bada khudong cha da ba mayong na li haiba khanglakhi bane
Nupina nongmada yu glass amadagi hena thakpa aduga nupagina nongmada yu glass anidagi hena thakpa tarabade ka hena yu thakpa kawi haide. Article asi reliable source ta yumpham oiraga phongbane adubu masina medical professional singge pautaki mahut sinana bahona badi natte. Aroi bada tabiriba pumnamakpu thagachare.